Manipur Sangai Festival is in Taratarunga Loisin Cray, Manipur Tugai never select the state government to be the Yang and Leroy Haina, Semi Minister Ibovina Fondo Cray. The state government has in a help Amazon power sector that ahead by me and Tamli Haina Semi Minister Okram Ibovina Fondo Cray. US the Anuba government laglabasu India amadi US ki marida ahomba karisu leiroi haina US ki ambassador Richard Barmana impact news da phongdong lamle Amasung tangai padana sangdaba yadraba polam sing pupatrak samarong ngasi yung Imphal yorakre kara amadi yadaba ki none da leihori Mayam Kurumzari, Adom Yabidi was Impact News ni a Keke Toxum Hose Punza Sipawi Maru Pausing, Mayam the Land Toxari. Hokiba November Kunma Toydiki Hokiba, Manipur Tourism Festival quite in Sauba, Sangai Kumahinga Sia Soing Amata Yaudan Loisin Cray, Lamdamasi the Kundaminari Furup Sing, Tongan Banate, Adubu, Purup Amagi Interest Tabak Torok Labadi, Manipur Haiba Sikadai, Dano Haiba Wang Amalakani. Sangai Kumay Loisin Biki Harau Tayamba Pongdo Pagi Mahuta. Lamdam asigi community amatangi interesta Manipur ki tongana tapagi wakalonda thabak torokpa Manipur government yabang amloi haina Semi Minister Okram Ibovina ngasi loisinbaki thorom aduga mari laina na phongdokhi lamdam asida tongan na phurup kunthra gi matakta kundaminari basing asi Manipuri ngaktani haibasi kauroidabani haina Semi Minister na phongdokhi yelongoi matamdagi hogna lamdam asida nungsi sana na kundaminari ba tongan na phurup kayana magi phurup abadi lining laison da yumpham oiraga Manipur ki tongana tana bahona raglabadi state government na babok amadona tumina yengla galero haina su Semi Minister na phongdokhi state government na imung amadal leiriba parents sing na masa masung sing bayang si pelhan ba ngamdaba matawat mai tawdana state government na India government na su ekoi gi pen ba leiriba mayang punamag sing si ekoi loina matam amatada pelhan ba Haiba City Adam Kradum Luna Tokari Manipur ki community laising the Tongan Bani Haiba Nataba 30 different sub-tribe labor Mayam Punamaxing Magi Tongan ba interest Loina Lane Bangatani Adu Koi in the larger interest of the state Akoi Yamna Pushelo Matam Lapa Matam Nadi Akoi Manipur the Laminariba Koi Punamaxe Manipuri Haktani Haiba City Koi Ultimately, a koi punamag live aigi community amagi wakanda the law in a madugi interest lakna targadi where is Manipur Haibasi some choice so either lakadawa other masi Manipur Sarkar Nasu Yaroi Bharat Riva state Mayamase Akoidi Bharat Tiloi or Manipur the Tiloi Harapatarva community amagaki interest lakna targadi The state government has in a hell Amazon power sector da ahen maming tamduna atuba matamda asoba mayo na mapurok na bakong tangkaya sangsili loina na awang nopok state singi marakta Manipura si information technology ki hub ama ohen na ba kan na honari haina Semi Minister Okram Ibovina phongdokre wafamasi ngasi porampata leba Jenims Hospital gi nauna saba administrative amasung faculty block sangaba ge thoramda Athoiba mitung len oiraduna CM na phongdokhibani mahangna makha taraduna state government ki makhada salaiba hospital asida nungti gi oina OPD patient lising amasani dagi tadana layeng balakpa asida penba poi hospital asibu hena mapung phaba ohen ba SDN amasung trauma center anoba gynae ward cancer treatment unit open heart operation unit amasung kidney transplant unit sing atu matamda hangdona ba honaragani Mapal lamdagi ana layeng lakpa miyoi singi masing hengat hanaba hospital asigi faculty sing yauna miyam na hospital asibu ningthina maintain tawmina si haina mahagna fil tawki loina na nongna sariba A block asi sijinaba haubaga hospital asigi ariba A block asi atuba matamda samjin sajinduna dental college ohenaba honagani haina su mahagna phongdoki Ekoina health sector simane power ki sector simane masi koi if possible, within a short period of time, with determination, commitment, target, pura total sense 100% mag sector ani simadi akoi priority period tausiko hai na koi yang na wan hona ba hai tare ujik laiba ariba
administrative block si masina anong wasida nga si inauguration transform the shift to ibaga si hana music administrative block si nani base non renovation repairing torga masida just to start with asida dental college hauna na batausi haina koi government council na su kan khana jari United States ta Republican natraga Democrats government laibana India amadi America gi marida ahong balairoi haina hena phakat kani haibagi thajaba lai haina US Ambassador to India Richard R Burma na phongdokre India gi awang nompok lamgi state manga yengbi khongsat ka mari daina ngasi United States Ambassador to India Richard R Burma na Kangla da sangduna Kangla gi museum Kangla Utra amadi kuman laisang na singba yengki Kangla yeng batu da impact news ka akanana unakhiba galoina na Donald Trump po anuba president oina kankiba sida United States ki external affairs ki thabak sing maru oina India ga United States ka lainari ba marida kari ahong wala ka dagi hain hangbo wahangi paukum oina US Ambassador to India Richard R Burma na haikiba da India ga United States ka gi mari asi hanadagi hona phaduna lagli loina na India ga mari fana thamba haibasi US ki foreign policy ki top priority singi manungda amani haina phongdokhi Loina na Manipur asi yamna phajaba mafam amang oibata natana mafam asigi mioi sing asi potential yamna lai haiba wafam phongdolamki loina na sana khonabagi lamda malemda sakta liba lamda masida amuk hana laktuna Manipur gi issue sing khangba pame haina su Richard Burma na phongdokhi It's just an area that I think has a lot of great potential and a lot of really interesting ties to the U.S. and really important people-to-people ties, which are probably the most important things. So it's a great privilege for me to be here. Relationship between the U.S. and India has been strong for many years. Democratic presidents, Republican presidents. I say to people, it's now one of the top foreign policy priorities of our country, top economic policies, to be close with India. That will continue. We're on a sharp rise in our relationship, and I'm confident that will continue. That's been the track record over several decades, and so we're handing off a very strong relationship to the new team. It's important to come here and learn about the issues and how we can increase our connections. There's a lot of great sports here. There's a lot of great culture and art and tourism possibilities. So wonderful people, and I look forward to coming back again. It's ahanba oina United States ke Ambassador Richard R Burma na imphal da laktuna Manipur ke Chief Minister amadi Project Sunrise ki makhada SIVH ngakthokna ba thabak toriba NGO singa unadana wari watai sanakre ngasi Chief Minister Okram Ibubiga mahake secretary ta unakhiba duda United States ke Ambassador na lamdam asiki tourism education energy amadi tongan ba infrastructure chawkhatnabagi matangda wari kaya sanaki haina Ya school hiruhan balai kaida laiba MNV Plus ki office ta paumi singa unaba bada ambassador na phongdolak ki paumi singa unaba da mahang na haiki bada haukiba inkomja lising ni taret tagina ngasi phawbada SIBH asi sadra kunthani toy hantan bangam hanle SIBH thingna ba madi masidagi ngakthok na ba National AIDS Control Organization nakona India da faikal leba thabak thorom sing asi malengo ina tamjadingai oiba model amani haina phongdokhi Numit mangani gi oiba khongsat ta ahan boina ngarang Silong da thunglaba matung da ngasi Imphal da thunglarba matung Project Sunrise ki makha da thabak toriba NGO sing amadi drug user sing unaduna wari watai kya sanaki hayeng Nagaland da thunglarba matung da Tripura gi tabak Nagaland thadokani hairi fanba yabadi Sunrise Project ki makha da SIB amadi AIDS kamari laina na sandorakpa yaba laina kaya thingba amadi mangjona na ngakthok nabagi tamak hauki ba sahi Lising ni tara mangati project asi loiba phawbada United States government na US dollar million kun India da thadarakivani. So there's no question that India's AIDS response has shown remarkable success in containing the spread of HIV, 32% decline in new HIV infections since 2007. This was made possible through expansion of the HIV service delivery infrastructure. Let me also say that I greatly appreciate the leadership of the National AIDS Control Organization, a good and solid partner for many years in steering the response and for the remarkable success it has achieved in containing the spread of HIV in the country. India's prevention program has been acclaimed as a global model.
Manipur tangai fadana sangdaba yadra polam sing pupa truck mayama maziri bamdag Imphal tamna security ki ngaksel kaloina ngarang pusilakpada none bazar yorakpada United Naga Council gi economic blockade sagot pasingna lambida tayar mai thaduna amadi uwasing fajindana sauna apan bapikhiba amadi gari sing akaya toy togan kraba matungda Imphal lagi ehenba police ki forcing sangsinduna mungnaraba matung nongalamdai Imphal lagi yorakre Imphal yorotringi mamangda security personnel singna control taunaba hondarabasu United Naga Council के blockade सगत पसिंग नगमदुना गाड़ी सिंग अकाय तोय थोगनबा तयार नुसि थादोकपा गाड़ी दगी पोचै सिंग थदुना मांग ताखनखि इरांग असि कंसिल लकपतगी मफम अदुदा लैबा पुलिस की मकोक थोंबा ऑफिसर सिंगना इम्फाल दगी अहेनबा सिक्योरिटी फोर्स सिंग कौखि इरांग अदुगी तंजा लौरगा blockade सगत प कांगबुना मफम अदुदगी सतपा यादुदुना लेहौबा गाड़ी सिंग दगी आलू तिलहौ सनम हवाई सिंगवाइना सिंगवा पोलम सिंग थदुना माखन ताखनखि Irang adu kanman bana security yaw nagari sing mafam adu dagi kilometer taret handok laga laiki pawmi phawba mafam adu da pawloba sanghan khide tungda ahenba security force sing sangselaba matungda gari sing adu puthorak na hona bada blockade sagot pasing naga akan ba mong da mong nakhi police na irang hawriba kangbu adu laksin na hona bada tear gas mog bomb amadi rubber bullet na singba sing sizinakhi irang hawriba sing adu tankharaba matungda none bazar dagi kilometer taret muk handok laga lairiba security personnel paumi sing amadi gari sing adubu kaudana ehen bangaksel marakta noni lanthoraki mafam adu dagi leptana lakpana pochai puba truck sangaram henba adu ngasi nongalamdai pung ani tarakpada Imphal da yoraki Transporters and Drivers Council की President Ais Ranjit Yawba team amana pandana lairiba gari sing adubu rescue tawruna ba amadi mateng panglo ba ahen ba tayar amadi diesel puduna ganang numida waina Imphal dagi noni tamna sangsin khibadu oil tanker amadi LPG bullet yawna punna truck sangarom tek takaidana Imphal yorakre panba yabadi ngarang sangsin khiba team aduda IG IK Muibha Suyawna Imphal West ki SP amadi and security forcing none tamna sangsin khibani none da lairiba air post manaki sapagadaba mafam amada hojik yadadun lairiba LPG bullet yawna oil tanker taret amadi atai truck tararomdi mafam aduda yadadun lehori hairi United Naga Council ki President Gaidon Kamai amadi Information Secretary Stephen Lamkang State Government of Fakiba Tawong Boyaning the Fongdok to Nangasi, Senapati Bazada, Wakan Infama Pankre, Naga Women Union, Manipur Amadi, Senapati District Women Association, Anina Kut Samnadana, Pantokiba, Wakan Infam Aduda Saruk Yakivi, Naga Women Union ki President Tavitana, United Naga Council ki Fakiba, Tauboroi Ani Atumatam the condition, Amata Yaudana Tadoro Haina Fongdorali. Panba Yabamana United Naga Council ki President Gaidon Kamai amadi Information Secretary Stephen Lamkang Thasiki Kunmangada Imphal West ki manungsan lairiba Paidingada ki Fakibani Chief Judicial Magistrate Senapatina Makoyani asi numit 15 gi judicial remand pikibani Imphal East District ta hayengdagi hona tha ani subna CRPC ki section samagani mari sanaba hawragani District Magistrate Imphal East District na thokpa serol amagi matung ina Jeribam Subdivision yauna District asina kualiba mafam singda hayeng ayuk pung 6 tagi hauna CRPC ki section samagani mari makada mioi manga amasung manga dagi hena punbada athingba thamkhre athingba si tha ani subna sanagani amasung athingba asagi matung ina sopapan ba yaba khusukulai sing sai thang nungamadi nongmaina singba thok pusin tawba da athingba thamle hairagli United Naga Council na tha sigi amadagi National Highway singda satharakiba matam kaktabi economic blockade number oiraga nongmada sangdaba yadaba polam sing phangdabadagi awaba mayong daringai serakta Manipuri mapadagi pusilakwa polam sing blockade sakotpa singna mang tahanbi mayokta tampaki mafam kayada counter blockade ki khongjang sangsinnari khongjang asigi saruk ama oina Imphal West ki manung sanba Khombong Kaithelda ngasi yok anganbadagi hauna mafam adugi miyamna Imphal dagi Tamelong District tamna sakhikadaba gari sing sek tauki gari sing da purakpa makhal kayage sara thanaba polam sing thaduna makhan takhan ki adubu polam sing thaduna makhan takhan khrabasu gari mai thaba amadi thukaibna singbugi thongdi amata taukhide miyamna counter blockade changsili tabadagi Imphal West ki police personnel sing sangsel laktuna pamdaba thodok thoktana ba ngak seli sangsili ba khongden ang sigi matangda apunba maitei leima mairalup Manipur Khombong ki president Konjengbam Guni Laimana Pongdok Kibada United Naga Council na sangsileba matam kaktaba economic blockade ase maram sade
blockade maram oraga tampakta pot ki mamal wangbagi matakta laiba fangnadre miyamna awaba thengnari serga sida sana thanaba polam sing pusilakpa gari kaya tugaiduna manghan tagalibasi lepkadabani tampakta pot pusinba yaroi haiduna sathariba economic blockade handoktriba phawba counter blockade satagani haina akanwa wafam thamlakli अखोई मणिपुर दा लाइरिबा पोसै पुना मासी मोइगा खोइगा चामिना गदौबनी अदुबु मोइना अदु खंदना खोइ सै पुथोरक पोर म्याम जि सखाय मांगहल्ली अदुना मरम ओइदना नोने तु नुंगबा अदुदगी जिरी लंबी पुना मक्सिदा पुसलिबा पोट पुना मा खोइ मतम कक्तना ब्रोकेट मोइना हेक तौरिबगा खोइ ब्रोकेट तौगनी नखोइना ब्रोकेट सुम तौरक्तना पोचै तांगन बसे तुंगी युमपुरंगी दमकता खोइ खल्लगा अखोइ लेमना तोय हाइबसे अखोइ फिरेमनी United Naga Council na sathariba matam kaktaba economic blockade ke mayokta ngasi yung miyam na kumbang kaitelda counter blockade satharigi sirekta Imphal dagi ziribam tamna sakkikadaba passenger puba cruiser van amada ganja purambi nupi ima miyam na fare hairi farba nupi asidagi ganja kilo manga fangki farba mi adugi maming irengbam sauba sahi yangkai apokpa laikhidraba vira kawi lamlai police station na konba Laukong sang sekta dagini tungda pasoi police da kosin nakre hairi Haukiba November kunmanga da Imphal West Police na fakiba United Naga Council ke President Gaidon Kamai amadi Information Secretary SK Stephen Lamkangbu condition amata yaudana athuba matam da hadokadabani haina demand tawdana ngasi Naga Women Union Sandel gi DC Lamkhai da wakan infam phangkhre United Naga Council ki lusing ba ani ki matakta paliba IPC ke section khuding mak loktopiu amadi Manipur government ga Naga civil society singa sign tongna kiba Memorandum of Understanding singbu su ikai kumnabiu haina wakan infam aduna demand tawki UNC ki economic blockade na maram oidana potsagi mamal hengalakpugi matangda thangmaiban assembly constituency ki manung sanba lakai ahungye oiba mifam amangasi pangthokre mifam asi thangmaiban youth organization thayo rising knowledge club amasung ima panthabi welfare youth center na pun kosam nadana thangmaiban lorung pure laikai da leiba thayo club ta pangthokibani mari leinaba singna United Naga Council economic blockade khudakta handokadabani mamal hena yoleba potsai sing government fakatna ahom mamalda myamna phangangadabani amasung ILP ki khongjang sagatpoina club ahum asina konba mafam singda nauna mito miyancha singda bara sanba yaroi haina mifam aduna wareb lauki mifam aduda saru yakhiba thayogi general secretary KS Nandakumar na mari leinaba singna numit mangani phawbag manungda mamal hena yoliba potsai sing miyamda hongna phangandrabadi AC asina konba mafam singda lairiba potsai thamba godown sing miyam galoina na thugaina club ahum na wareb laure haiki UNC na sathariba economic blockade sina maram oiduna pochagi mamansi kham thengna praja miyam da awaba ma pire mari lainaba authority na miyeng changbiduna praja miyam na wariba si khara phanaba hona biwaina club ahum appeal tawjari government na hona daba taragadi khoina athuba matamda akanba khoi agitation changnaba khoi sem sajari Manipur government na numin mangani gi manungda yenghilaktaba taragadi godown singda lairiba alu khangde pochai singsi lokthokdana praja miyam ga khusamna na khoi ahongma mamalda khoi yengthokchagani Women Action for Development Watna Waiton Gram Pasayet All Waiton Youth Club amadi MAIPAKPI Singapunduna International Fortnight Observation Protesting Violence Against Women gamari lena na ngarang Waiton Makha Community Hall da Gender Based Violence haiba asigi matangda awareness program ama pangthokre nupi singi matakta thokpa crime singi matangda miyambu bhab tahanbagi thorom aduda MAIPAKPI ahal amadi naha samarom na saru yakhi haina watna serol amada khangalagli mafam manang khangdana horkhiba maina yum amatumna sakhre Ziribam town dagi kharom da kilometer tarulom salagalaiba Sonapur Parwal Ziribam da laiba Hasan Chaudhuri sahi kunthra mapan apopa Moinuddin Chaudhuri gi yum nadu ngasi nungthil pung amarom taba duai da salakhibani mai sakpa du da Maruti car 800 amasung kg samri yangkai rongi rubber seat singchu yaukibada natana sanbi amasu siki Punna lupa lak tarik longi belu oigadaba polam sing mang tahan kre hairi adubu fire tender sing laktuna mai adu mapung phana di mutat pangnam kre matang sois da break amalozagi Manipur amadi malengi tongan nabi ipau sing alona nai koi break tagi amatun hanjaraki
Impact News bu miying taduna lebiyo. Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features, well-equipped classroom, library and audio and visuals. Free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862 284561. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Sangai Festival the Hangjagadoriba Pebet Designs Photo Studio Nagamapal Fogai Samam Laikai Dagi Adongi Apamba Pot Amhekta Laibiduna Lucky Winner Oibiu Prizes Sing Adudi Miyamgi Hena Kudong Chava Yingjaraga Lupa Chamanga Amadi Listing Chapigi Note Lauzagani Late Safe Sangai. Come enjoy the Sangai Fest and please do buy products from Pebet Store. Sangai Festival the Mayam muka na talam ng sari bulletin na si makata papaw mayam da pizeri. International Peace and Social Advancement IFSA amadi Kanglaipak Students Association KSA na pulaga sengkiba Kanglaipak Commercial Affairs Association kakwa na po sa itang na yon bagodaon singdagi sana thanabi polam sing pagatuna ahong mamamalda yanthokre hariba lup asina ngasi yupung ni pantaba matamda singmayronggi kaboy kuldalaiba Santos Enterprises ki godaon da drive sataki Drive adu alugali dalaiba Santos Enterprises na dukan adu da potsay yon davida singmerong dalaiba dukan asigi godown da potsay mamalhen yon li haibagi pau pangbadagi satakibani drive adu da godown adu da hanatigi leiramba amadi ngase yung Europe kiba alu tilaw hawai singwai na singba sana tanabagi polam sing fagat ki pagalaba matungda godown adu maktada dogandar singda kauduna polam sing adu ahong mamamalda lahen ki Kakuagi mihut sing na ngasi godown dagi ahong mamamalda potsay pangliba dukandar sing na mamaltang na among yolam labadi fagat to na potsay yon bada ating matangani haina section wasu makata na tamlagli. Makoy na sinbida na ngasi lupa ni pumangada ka magana handarbire aduga kangtang na lupa ni putareta adu yang kay mga din ni puteta handare adu kakwa association bu thagasari amo hanna adu hanagi maman alugidi lupa kuntrada sare aduga telong no kuntra manga sare masi akoida dukandar akoida mamanji tana phangabani akoin public ta akoi tana yonbagi sang to akoida phangjare North AOC dalaiba Rajbedi City da numit tara taruni satagada free health service ngasi dagi haukre ngasi ahoba numita yamlaba miyamna free OPD consultation routine investigation minor emergency service first aid treatment gi khudong sabal lemna launaki Economic blockade amadi demonetization na maram oirka state asigi miyamna na layeng da kudong sadaw kaya thainariba si yenglaga Rajbedi City na numitara taruni yoiba free health service ama pangthokani haina lautokhiba laikhibani free health service asi ngasi dege horga December 15 phawa pangthokani free health camp gi saruk oina ngasi patient amasu Rajbedi City gi advanced life support yawa ambulance na lemna langol da laiba sija hospital phawa thinki hairi Nakalamoramda Rajbedi City na state asida lairiba miyamna selgi awaba ma lairiba tangkak asida lemna layeng bagi program ama pangthok liba asida miyamna apen ma phongdong nakhi yamna nungaijai chugumba yang waraba matamda khudong chaba prajagi pibibaje si yam nungaijai matungda chu khoi gi hospital jibo amna chakhotpa yamna akoi gi ishorna ju magu kano to bo pibi chu non nungai ba phawi akoi na hang gi yeng bo phangda do ngasi di phangane na nungai ba ya si Rajbedi City na mayam gi awa mateng to bi bai damakta kuina magi chaukhatpa mayam gi seba ngamba adumba oiba oija sunu yam nungai ba phawe adu free oiba ga dum mayam haziki yam wana banina zum free oina torpasi asuki matik nungai haidare All Manipuri School Students Transporter Association Amastana School Van Singi Petrol Hayeng North AOC Taliba Bakliwal Enterprises Petrol Pamda Card Serial Number 1 Digi 1300 Pawa Yuki Pung Manga Digi Nungdang Wairam Pung Tur Pawa Yelagani Haina Association Asina Topa Zero Lamada Kangalakli
lemhoriba car number 1301 gi matung na hangsit tang anida makata na yengin haina serola sina makata ragli. Anti Drug Coordinating Committee Komidoki volunteers sing amadi konsam laikai mera paibi lupka apunba drive sa thabda komidokta drug saba miyoy mga fakre. Miyoy amana police ta kusinakre atopa marina warak watem laga yungi miyoy singda sinakre hairi. Ngasi phaki ba miyoy sing adudi Laisram Biswakumar sahi kunmathoy apopa el ningthem udlaw awang laikai. Thonawzam Prem sahi kunmanga apopa TS Thambal Jaw Kurai Sajor laikai. Laiden Lakpam Joy sahi nipumapan apopa El Munan Kurai Konsam laikai. Nongthombam Nanaw sahi kumapan apopa Ragumani Luang Sama Maka laikai amadi Yaripotagi MD Ibungoni Hairi. Anti-Drug Coordinating Committee ke Secretary MD Vadanna Komidoki akoy bida leiriba mapam singbu mayai ka basjaktagi ngakthok na drive chathaduna lagli committee asina makata na kunai asi hena phaba mapam amak oina ba anti-drug drive chathagani miyam na mapung phana mating pangbiu haina MD Vadanna afil tauki akoina hygienic madi tasena akoina hana mamangda ahansingi makada advice piraga thadokriba membersing haibodi nisha chaba lai mi sing adu tasena yaragadi akhoi hygienic kan hamtamda mafam asida khudong thiba kaya thokadaba adu khatang mayamna khanthabiraga ubiraga sumba kaya thoktanaba nishaga mari lainaga lapo thabu khurimakti akhoi sida laikai sida changbagi athingba laijai adum laikai sida thabuki amagi magi maru pangsing unaba lapo khopa madugi di akhoi athingba thamjade sengna laijade adu mapo sengna nishaga hana mari lainaba mi upta sengna adugi potsu akhoi chapchana magi proof phanga matungda akhoi changhanbagi potum akhoi thamjai Nagapapal passenger parking the passenger service toriba makal khuding maki gari singna passenger service to lepagi changsini ba khongjang ado mahiroi singi yenglaga matam khar konthokle haina Nagapapal passengers parking set employment welfare sub committee na thokpa zero lamada hairakli adumapu baragi matangdadi leibaki oina yanaba puraktriba phawba lupatara henkada lobada adumak sanakhegani haina su zero sina makhataragli Haukiba November Kunipan digi satarakpa numit humni goiba leadership development program for board of directors members of multi-industrial cooperative societies of Manipur ngasi loisinkre leadership development program asi National Cooperative Union of India New Delhi sentang makada Institute of Cooperative Management Imphal Sindana Institute asigi conference hall da pangthokibani ngasi loisinbagi numita leadership program adu da saru yakiba tongan ma cooperative society amadi self help group ki members singna leadership program adu da phangkiba kanaba sing paudam ki loina na saru yakiba singda certificate su yenthoki Laliba December 32 da 103 suban nupilan numit observation committee na sinduna handak sahi oina su Imphal gi thau ground da Mori amadi ziribam yauna nupilan numit thorom pangtholagni haina nupilan observation committee ki sero lamana pauze lagli value added tax VAT tagi nauna parliament pass tawdana act on kraba the constitution 101st amendment act lising ni taratro ki makhada India pumbada mathang sahi gi April amadagi sanaragadaba goods and services tax GST da data migration tawbagi matangda nomagi oiba workshop pangthokre Workshop adu Department of Taxation Manipuri Government Sindana Thangal Bazar da leba Marwari Dharmasala da pangthokibani workshop adu da Khwairaban Kaithel da Karbar Soba mani masa toriba mioi singna saru yaki Taxation Department gi officers singna workshop adu saru yakiba Karbar wala singda GST na piga doriba kanagadaba singi maramda wangangki workshop asibu sinliba Taxation Department gi Assistant Commissioner RK Kurkisona hana bet register toromba sing adu Anuba GST da nauna hongzin lagani. Lamdamasita lady Karbar wala singna makoi ki lady data sing adu ngasida ki horga December ki tang taramanga phawbagi manungda hongzin gadabani haina su hairi center na loramba tax makal nipana masung state na loramba tax makal mapan adu amatoina punsindana hana tax amagi mathakta tax ama lorambagi awabadu kohalagani haina su phongdokhi Consumer da hojik parisi hojik 25 to 30% ki tax burden lai na pai adubu si lang matam de 2-3% handarakoi manam di kaino da country se market ama khaktang ona lor kane Manipur da leiba aina Delhi de pot leiba matam da ada piru ba tax se input tax credit se manas di yon matam adjust tong ne hojik leiba system se di tax on tax cascading effect na malai hai tax ki mathak tax lobo masipun mus lok thok kan da khoi ki tax lok thok kan tax ki mathak tax lok thok kan posi ki mom hong thor kani ada ki tax base chok thor kani
हाइबनचिंग मयामसिना येंगाकांदा कंज्यूमिंग स्टेट मणिपुर गुंबदि यामने हेन काने नेम बाय डेस्टिनेशन प्रिंसिपल द तव बेस ने हो यंदकी टैक्स अदुना डेस्टिनेशन प्रिंसिपल हाइबदि लैरुरिबा कंज्यूम तरुबा मफमसिदा टैक्स पिरुरिबा टैक्स अमु हलकदबा मणिपुरी लिटरेरी सोसाइटी इम्फाल की सही अनी कानरग पीबा खुराइजम कुल्ला सनाथोई सैरेंग मना सही असिगी ओइना सगोल सेल लंचेनबा मैते की सैरेंग लाइरिक पोम्बी हंजिल्लक्लोबा हाइबा सिदा पिरगनि हाइना मणिपुरी लिटरेरी सोसाइटी की सेरोलमना हाइरी तरामाथोई सुबह मणिपुर लेजिस्लेटिव असेंबली की मिखल गमरी लेना ngasi वांगोई असेंबली कॉन्स्टिट्यूएंसी दा मीडिया की लाकिबा मियोइसि मुसु सिंजलांजिबा वांगोई असेंबली कॉन्स्टिट्यूएंसी की मनुंग सन लेबा लाइफ्राकपम खाइदेम सिंखाम लेकाई मुतुम फिबौ सोंथांग कोना इरम सिपाई अवांग अमसुंग मखा लेकाई न सेंबा जॉइंट कोऑर्डिनेटिंग इलेक्शन कमिटी न सिंदुरा ngasi इरम सिपाई की नेवी क्लब ग्राउंड दा पांथोखिबा खननेनबगी थरमदुदा वांगोई असेंबली कॉन्स्टिट्यूएंसी दा बीजेपी की बिरेप अमा ओइगदोरिबा खुराइजम लोकेनबु एसीएस की एमएलए अमा ओइहनलसी हाइबा वारेप अमसु लौखी अकंगनबा पांदम अमा थमदना समाज सोता होरबा कांगलुप अमगी साखत थौरांगी काइथोकखिबा यामलबा लुपा लाख 13 हेनबगी सेनफम करम मफमदा मसुंग करम थबकी मिंगदा थमख्रिबनो हाइना बीजेपी अंद्रो मंडल न थोकपा सेरलमदा हंगलकली मल्टी सेक्टर डेवलपमेंट प्रोग्राम एमएसडीपी की इंपावर्ड कमिटी की मरु ओइरिबा मियोयम सोइरिबा अंद्रो असेंबली कॉन्स्टिट्यूएंसी के एमएलए श्याम कुमार ना सयोलमगी मनुंगदा मीडिया की खुतांगदा सेंगदोरकदबनी हाइनसु डिमांड तौरकली पीपल्स रिसर्जेंस एंड जस्टिस अलायंस प्रजा पार्टी ना 10 for change हाइना मिंगथोनबा ऑनलाइन कैंपेन अमा अथुबा मतमदा होरगनी पार्टी असिना थादोरकपा सेरोलमदा मिखल सेंगना सथबना सेंजा तुमजा लैतबा स्टेट अमा ओहेनबा ngमगनी हाइरी कैंपेन असिदा मियामना पाउखुम पिबा होरकले हाइना सु सेरोल असिना मखा तारी अहोंगबा अमा पुरोंगनबगीदमक मियामना लुपा 10 डोनेट तौनबा अपील सु तौरकली 10 for change असि मियामगी अपामनी अमदी सोथना लेरबदगी पांगल हापलकपगी यामना सिंथानिंगाई ओइरबा खोंसत अमनी हाइना सु सेरोल असिना मखा तारी लाकदरिबा जनरल इलेक्शन के मरी लेना हियांगलम केंद्र की ओइना बीजेपी की स्टेट एग्जीक्यूटिव मेंबर माइबम धनबीर सिंह की इलेक्शन हाउस कैंपेन केंद्र के पोलिंग बूथ नंबर 10 हियांगलम वाइकोम लेकायदा फांगथोखरे लोइना मिखल असिदा माइ पाकनबा युमथोंग संगदुना पोट खोंब हौखरे 25 ओइनाम असेंबली कॉन्स्टिट्यूएंसी की बीजेपी की मंडल की अयाब याउदना मियोई खरना असेंबली कॉन्स्टिट्यूएंसी असिदा बीजेपी की पॉलिटिकल कॉन्फ्रेंस पांगथोले हाइना पाउसे की खुदांगदा फोंदोकलिबसी सनबा यारोय हाइना मंडल असिना थोकपा सेरोलमना हाइरगली बीजेपी ओइनाम मंडल के अयाब याउदना बीजेपी की इंटेंडिंग कैंडिडेट नि हाइरिबा मियोई अमना मसागी खुसाबी वर्कर खोमजिलगा पॉलिटिकल कॉन्फ्रेंस पांगथोले हाइरिबसी पार्टी के कॉन्स्टिट्यूशन खंगदबगी थोंगनी अमसुंग मखाताना असिगुंबा थोंग सिंग असि सथरलबदी एक्शन लौगनी हाइनसु सेक्शन वा थमलगली हौजेक सानबगी पाउदा यंग फिजिक्यूज यूनियन YPSU इम्फाल की सानोरी सिंगदा ngasi ट्रैक स्वीट सिंग खुदोल तमखरे मतम अमदा फुटबॉल क्लब असगी सानरोई अमा ओइरमबता नतना फुटबॉल क्लब असगी चौखत थौरांग कयादा माइपुनरंबा लैखिद्रबा सुबेदार के कामो सिंगी मिंगदा महाकी मसानुपा के दिनेश कुमार ना ngasi यंग फिजिक्यू यूनियन इम्फाल की टीम कैप्टन वाई कमांडो अमदी सानोरई कुनमरी अदुगा टीम असिबु लमजिंग लमतालिबा एल इंगाम अमदी टीम मैनेजर के जय किशन के लोइना फुटबॉल टीम असगी प्रेसिडेंट KSS चंद्रहास अमसुंग सेक्रेटरी टी फ्रियो कुमार दसु हुम्फुसुबा CC मिड फुटबॉल टूर्नामेंट के मरी लेना ट्रैक शर्ट अमम खुदोल तमखिबगा लोइना ब्राजील की फुटबॉल टीम अमा ओरिबा सेप्सिनजे की सानरोई सिंगना मनुंग मतम चादना प्लेन क्लास अमदा लैखिदबदुदा फुटबॉल टीम असिना इकाई खोमनबा उत्पगा लोइना मिनेननि तुमिना लेप्तना अवाबा फोंदोखी याम लूरिबना अखोय लीग स्टेज अमा यावदबनिना चांस नॉकआउट निना अखोयगे याम फबा टीम जो दम तुगिदोयनी अदुंग अखोयदे बेस्ट लेवल दा अखोयगे हानादगी लाइव परफॉर्मेंस अखोय डिफेंस से टैक्टिकल ब्लंडर नतबा इंडिविजुअल मिस्टेक होइबना अखोय समना प्लेयर अमना पालौदबगुंबा अदगी थालौदबगुंबा अदुंबदगी मिस्टेक होइबने अखोय चुमथोकपसे लूबा पोट होइबा अदुगा हुजिक्ति टैक्टिकल कैनोददी नोप नतबा अखोय डिफेंस अदुमाइन तौबदु खरा होनारे अदगी हुजिक अटैकिंग कैनोदम तौरगदी अखोय यारिबा मखै वांगना लाकद्रा हैना खनजे फर्स्ट
YWC Cricket Trophy ki League Match singda amada YCCA sajing amadi Sunrise Yaripok ani mai pakre ngasi Young Welfare Club Langthawal sinduna Langthawal Public Ground da sanakiba ahan balikta Medillion wangkhaina tos ngamdana batting hana sanabada 13 ga ball tara marida over tara hom ga ball marida wicket tara makturga run kunthatre lauki masigi pakumda ani suba batting sanakiba YCCA sajing na over tara mathoi ga ball ani da wicket tare turga mai papi ran kuntrani panadu lawbangam ki tournament asige ani suba lektana batting hana sanakiba Sunrise Yaripokna apiba over tara hom doida wicket manga turga ran sama kulum doi laukiba adugi pakumda ani suba batting sanakiba IAS thangmai banna over tara nintoi ga ball marida wicket loina turga sumnagi ran yankai khak lauduna match asi ran humdra homdoi da mai thiba nangki hayeng tournament asigi league match amada David 11 Sagolban amadi Eagles Eye Ketriga ani sanaragani Namit kuntrani sumna sathagadaba non-residential grassroots football coaching class ama lagliba December 15 dagi Moirang multi-purpose higher secondary school gi ground da horgani sahi taruk tagi 32 phawbagi manungda leiba yawningba angang singna December gi tang 38 phawbada amopha academy Moirang da form thajilba yagani hairi Singjamai Kang tournament kendra wise 50 amasung 60 years above ki league kam knockout Kang tournament da kaisamthong kendra kangkhut mai pakre ngasi namarapam mandop kam community hall singa mathak Singjamai Kang sangda sanakiba tournament asiki mari subalikta kaisamthong kendra kangkhutna thangmaiban kendra kangkhutpu panjal taramanga ni panda maitiba piba ngamke Singjamai kangkhutna ke sinduna thasi kuntaretki haukiba tournament asida kangkhut tarani thoina saruk yari hayeng sanagadaba manga suba league match amada Singjamai kendra a kangkhut amadi konthokjam kendra kangkhut anina lamba taunaragani Aroibada bulletin asigi headlines amhona miyamda thamjage Manipur Sangai Festival asini taratarong ngasi loisin kre Manipur tugai na basilakpada state government at tumina yengduna layroi haina si Minister Bobina Ongdokre State government asini health amasung power sector da ahen bapiyeng thamli haina si Minister na Ongdokre US ta anaba government laglabasu India amadi US ki marida ahom karisu leiroi haina United States ki ambassador Richard Barmana fake news da phongdoklamle amasung tangai padana sangdaba yadraba polam sing puba truck samngarong ngasi yuk Imphal yorokre khara amadi yadabadagi none da behori